National Highway 37 Imphal Jiribam ki Santi Khunok da Singning Khai Badage Lambi Phawna da Lairak Pa Adu Ngasidagi Pochai Yaudaba Ahama Gari Sing Satpa Hongnakre Kurumzari Am-Istv Pawmiyeng Tabiraba Sing Taramna Oksari Hoji Fawbagi Mariba Paw Sandona Pizari Ngarang Am-Istv Imphal Jiribam ki Santi Khunok da Singning Khai Khibadage Lambi Phawna da Lairak Pa Adu Ngasidagi Pochai Yaudaba Ahama Gari Sing Satpa Hongnakre Police ki Pawda Yumpham Oiduna Aikhoigi Pawmina Pirakpa Pawgi Matung Ina Singning Khai Khiba Aduna Maram Oiduna Ngarang Dagi Panduna Lairapa Pochai Yaudaba Ahang Bagari Sing Adu Ngasi Ayuk Pung Nipan Makai Rom Dagi Taba Matam Dagi Hauna Chatpa Haukre Haide Makatana Nong Suraktrabadi Amadi Ningkai Khiba Mafam Sing Mapung Fana Semjenba Loisilabadi Pochai Thana Yauraba Gari Sing Adusu Lanthokpa Horokpa Yai Haide Hanagi Minister Bijoy Koizamge Thongzu Leba Yum Mayada Masak Khangdaba Singna Hand Grenade Ani Thamjilam Haide Police na Asoi Angam Yaudana Bom Adulok Thokre Bom Thamjilamba Adugi Matang the Bijoy Koizam na Phongdorokpada Yegnabada Tawgudaba Thabaktu Makoida Torokpasi Yaningde Politics ta Yauksil Haningde Haide Combined Security Force na Arambai Tengolge Tengolai Fajin Kibabu Yaningdaba Phongdok na Hianglam ACG Manungstan Leiba Sengmaijin Kuno Ireima Makaleka gi Ima Singna Kholau Kya Lauduna Khongjang Sangsin Kre ATG Tengolai Faba Yaningde ATG Isa Sing Fabgi Mahuta Mama Obising Oina Fabio Fakiba Arambai Tengolge Tengolai Sing Condition Amata Yauduna Thadokadabani Haina Mera Paibisina Kholau Kya Lauki Khongjang Adu da Saruk Yakibi Mera Paibi Maibam Purnima Sina Lisingani Kungomdogi Megetang Ahumda Kuki Narco Terrorist Singna Maitai Singda Atamna Landarak Padigi Arambai Tengol Thorak Tuna Kul Ngakpagi Thabak Tawduna Laki Madugi Matungda Manipura Santi Handilaknaba Amasung Miyambu Lenga na Ngakpi Senbigani Haiba Governor gi Poktak Matung Inna Kul Ngakpa Singna Paidamba Kulai Lengakta Pikat Kibane Hauzik AT Isa Sing Thi Thiduna Pharak Leba Asi Kari Maram Gino Masi Mama Oibi Singna Yaningde Haike Governor na yaba pidana Mera Paibi Mama Koi Mayam Jangdana Kulai to Loin Pukatana Tinkalona Tinkale Aduga Azikari Marangino by Sajing Pabidise Atuma Tamda Sajing Tadopiro Karim Tayaudana Mama Koina Hajeri Haji Pauge Martan Atenba Break Maluminasi Classic Hospitality Training Institute na Chahi Amagi course Amasung Aviation and Hospitality Management gi Tha Taruki course ta Mingchanbiba Yaragani Class 12 pass Amasung Masagi Chahi Taratare Tagina Kunmanga Fawbagi Manung de Leiba Naha Singna Hotel Imphal by Classic North AOC gi 3rd floor da Lengthopiro Honglakliba Punsigi Lambisida Araiba Chaba Yaba Makai Sashinari Adon Hidak Langthak Kayama Sadaba Yarakte Sashi Liba Singduna Adomgi Liverda Kayam Sokali Kangbibra Liver Nabu Soklaba Chaning Takningba Powdaba Puk Nungaitaba Kong Hamba Nungairektaba Amadi Kuchu Kumen Sengalakti Kuding Maksibungak Toke Hairabadi Jolip 100% natural syrup Amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiyo Capidon cup syrup Breakitungda makataba pauda Sakthong gas asima taw karamna Consumer Sing Sinagadage Amadi Kudong Tibadage Matau Karamna Section Torang Lopat Kadage Haibigi Matangda All Gas Kiar AGC Manipuri State Na Chatarakpa Awareness Cum Training Program Adu Kaksing District Ki Sengmaijin Koidum Lairambi Sanglen the Supang Thokre MSR LM Gi Makadaleba Sengmaijin Koidum Apunba BLF Kaksing District Amadi All Gas Kiar AGC Manipuri State Ka Kusam Naduna Pangthokeba Awareness Program Aduda AGC Manipuri State Ki Manager SS Joy Prakash Na LPG Gas Ta Tholakadaba Kudong Tiba kaya dagi ngakthok naba miyam da sugai na khangan ki thoram aduga mari leinana Social Inclusion Social Development SISD gi kadar nongthombam Henry na pangtholiba awareness asina sakthong gastik tholakadaba khudong tiba kaya adu akhang ahi singna miyam da ningthina khangan ba asi afaba khongthang amani haiki
Yamna tang athopa thodok ama oina Kwakta Municipal Council Ward number 1 Tera Khongsang bida Mohammed Ibo Masak Obamiyoi amagi yumda Jangsilakiba Kabokai Haina Khangnaba Asian Leopard Cat ama environmental activist Anis Ahmad Nabi Stumbor Forest Division gi Range Forest Office Moirangi staff sing kogduna tekta kaidana faraga khusinakre haidiba Kabokai makhalasi South Asia amadi South East Asia lefak singna phangba lamlaki sa makhal amani haidi Hauzik loishalakpada mariba paw amaka hana NH37 Impal Jiribam ge Santi Khunokda singning khai khibadagi lambi phaungladana leirakpa adu ngasidagi pochai yaudaba ahangma gari sing satpa haunakre Hauzik fawi da Am-Istv ni sanduk seriba paw matang aswa detention jari meyang tabiri basing basu amaka hana khulumdari